Ngasi February ki tang tara irai namit Sanaleipak pausida fongliba maroiba pausing pathokuna tahanjari. Indo Myanmar ngamkhai gi sayat naba marakta ngamkhai sambal khaba makha satharamle. Lamai thaw singi pau sumna pibada lupa lak manga pigani Chief Minister. Suresh Kumar fubadagi soktuna laikannari. Civil Service Exam da Bengali amadi Maitai Mek animag siznaba yahannaba taksinkhre. Yuwa habada khwaidagi khudong thiba yaba state singda Manipur yaure. Drug kilogram nipan ga konana ama fare. February kunga mathoida Manipur budget puthokadauri. Logi wangmada pusilakpa urea bag lising ambaga chamri kuntraga manga sugunu police na fare. Khwai krap na puthokpa wana saba saisu amasung sumsit miyamna pamnare. Thawal district ta paikhatliba tongan be scheme amadi project sing DC na review tawkre. Isagi irol yek chawkhatnaba hotnabada aiba singi thawdang yamna saungna lei. Valentine's Day nimitta nungsinaba konbagi mahutta san oina konbiyu leinga. High Court na state amagi official law sinabagi ayaba PBI. PMR gi yangkai mathoi suba annual conference hodokre. Major Saubam Kinoba Buddha Sena medal kusinrakle. Accident da miyo yamasire laingak na paikhatliba thabaksing saugotuna pasoibu drug free oiba SC ohelagani sapam kunjikeso. Mapung oiba pausing sandok na pizari. Indo Myanmar ngamkhai gi sayat naba marakta ngamkhai sambal khaba makha satharamne. India amasung Myanmar ga lonaba kwatha khunogi mapada leiriba border pillar number 80 amasung 81 gi paringda ngamkhai sambal khaba gi thabak jathariba asida Manipur gi lam saruk khara mangkhre haina maikai kayadagi wakat lakpadagi Rajya Sabha gi MP Leisemba Sana Zawbana amadi Manipur gi lengaki Horticulture Minister Lepao Haukipna Lusingba Mihut Kangbu Amana Chatuni yang silubada matung sayat nabasing asi koktrifauba ngamkhai sambal khaba lepkani haina fongdokrabasu makhatana sambal khaba gi thabak jatharamne. Hiram asigi matangda Peace Committee Manipur Prekam gi President KH Rajan Maitaina Lusingba Paumi yauba tim amana International Border Pillar number 80/11, 80/16, 80/17 hariba pillar sing adubu machu taibu oina yengsin basat lubada makhatana adumak fencing khabagi thabak chatharamba thainarakibani. Loinana Manipur gi miyamna sayatnariba ngamkhai gi matangda laingangna asengba khanghanbiyu haina Peace Committee Sanaleipak Manipur Pekam gi President KH Rajan Maitaina fongdokre. Paumi singna wangang leduna Rajesh na makhatana hai wafam asi Manipur gi miyamda ihau sagatnaba haibanate India amasung Myanmar gi international border fencing khazinbagi wathok lakpadagi Manipur gi laingak amadi India government gi achauba pham paibasingda chayatnariba mafamsing aduda chatuna miyamga unaraga chayatnariba adu loidri fauba international border fencing khazinaba lephanduna thamle haina mediada haikhrabasu fencing khazinbagi thabakti hojiksu leptana Chatharamba asi ubada laingakna angpo phawi. Mamang thagi January marida committee asina kwatha khunauda leiba hojikna border fencing khazinbada Myanmar gi oihauraba pillar number 80 amasung 81 da masu taiduna thamamba matamda mafam aduda border fencing gi sem saba haurammi. Matam aduda Jangnoi village amadi kwatha khunaugi Marakta leiba border number 80/16 amasung 80/17 ani asigi fencing tahudabani. Adubu ngasigi khongsit asidadi hana tarumdaba mafamsing aduda fencing gi thabak ayamba loisinduna thambiramle. Fencing khazinba aduda leihoriba SP border pillar sing adudi Myanmar gi manungda chawrakna meter kunthrarom jangsillaga leihore. Wahum asi committee asina haktheinana chatuna yengsilubada urakpasing amasung miyam amasung lengaki maphamda mitnakong oinaba paudambani.
ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯖꯤꯟꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯈꯔ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯤꯕ ꯐꯨꯠ 1-2 ꯍꯦꯟꯖꯤꯟꯕꯗ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯌꯥ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯊꯤꯖꯤꯟꯕꯤꯕ ꯎꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯂꯝ ꯃꯥꯡꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯤꯕ ꯕꯣꯔꯗꯔ ꯔꯣꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯦꯟꯁꯤꯡ ꯈꯥꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯑꯣꯏ 450 ꯔꯣꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯉꯔꯥꯡꯗꯁꯨ ꯊꯕꯛ ꯁꯨꯔꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯦꯗꯤꯌꯥꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯖꯤꯟꯕ ꯂꯦꯞꯇꯨꯅ ꯊꯝꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯈꯪꯍꯟꯗꯅ ꯊꯝꯂꯒ ꯀꯣꯟꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯈꯪꯅꯔꯛꯄ ꯇꯥꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ꯫ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯐꯨꯔꯝꯕꯗꯒꯤ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯄꯣꯛꯁꯄꯥꯔꯁꯟ ꯃꯌꯥꯡꯂꯥꯡꯕꯝ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯨꯔꯛꯄꯗꯒꯤ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ BJYMꯒꯤ ꯊꯧꯃꯤ ꯑꯃꯗꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯔꯨꯕ ꯃꯇꯨꯡꯗ ꯁꯅꯥꯀꯩꯊꯦꯜꯗ ꯂꯩꯕ ꯁꯨꯔꯦꯁ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯄꯗ ꯒꯥꯔꯤ 2ꯗ ꯂꯥꯛꯄ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯃꯍꯥꯛꯄꯨ ꯐꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯎꯆꯦ ꯑꯁꯤꯒ ꯊꯧꯃꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯃꯔꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯕ ꯃꯐꯝꯗ ꯆꯞ ꯆꯥꯅ ꯊꯣꯛꯈꯤꯕꯅꯣ ꯑꯃꯗꯤ ꯑꯇꯩ ꯑꯀꯨꯞꯄ ꯋꯥꯐꯝꯁꯤꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯧꯖꯝ ꯄꯣꯄꯤꯂꯥ ꯌꯨꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯞꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯐꯌꯦꯡꯗꯒꯤ ꯅꯤꯡꯊꯧꯖꯝ ꯄꯣꯄꯤꯂꯥꯕꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯍꯥꯞꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯅꯤꯡꯊꯧꯖꯝ ꯄꯣꯄꯤꯂꯥꯕꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯑꯕꯗꯨꯜ ꯍꯀꯤꯕ ꯑꯃꯁꯨꯡ ꯑꯕꯤꯅꯥꯁ ꯅꯥꯎꯔꯦꯝ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯣꯏꯅꯅ ꯃꯤꯔ ꯀꯥꯁꯤꯝ MM.ꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯣꯔꯗꯔ ꯑꯁꯤ ꯈꯨꯗꯛꯇ ꯆꯠꯅꯕ ꯍꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯐꯝꯁꯤꯡ ꯑꯁꯤ ꯄꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯗ꯭ꯔꯒ ꯀꯤꯂꯣꯒ꯭ꯔꯥꯝ 9ꯒ ꯀꯣꯟꯅꯅ ꯑꯃ ꯐꯥꯔꯦ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝꯅ ꯃꯤꯑꯣꯏ ꯑꯃ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 8.127ꯒ ꯀꯣꯟꯅꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯤꯁꯀꯤꯡ ꯆꯦꯀꯤꯡ ꯆꯠꯊꯕꯗ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯅꯤꯖꯣꯏꯄꯣꯜ ꯆꯍꯤ 19 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ M. ꯁꯅꯤ ꯀꯧꯏ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯡꯖꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯂꯥꯏ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯇꯥ ꯖꯅꯟ ꯒꯥꯔꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MS02BC 9238 ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯄ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯕꯗ ꯄꯨꯟꯅ ꯁꯥꯄꯣꯟ ꯀꯦꯞ 203ꯗ ꯍꯥꯞꯄ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 8.127 ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯈꯨꯗꯦꯡ ꯊꯥꯕꯤꯗꯒꯤ ꯆꯦꯛ ꯄꯣꯁꯠ 10 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯇꯤꯝꯅ ꯐ꯭ꯔꯤꯁꯀꯤꯡ ꯆꯠꯊꯔꯤꯉꯩ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯣꯔꯦꯔꯣꯝꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃ ꯆꯦꯛ ꯇꯧꯕꯗ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 918ꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯐꯥꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯨꯡꯉꯥꯏ ꯅꯤꯌꯥꯡ ꯀꯧꯏ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯕꯤ ꯅ꯭ꯌꯨ ꯃꯣꯜꯇꯨꯡ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯃ ꯆꯦꯛ ꯇꯧꯕꯗ ꯁꯥꯄꯣꯟ ꯀꯦꯞ 22ꯗ ꯍꯥꯞꯄ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ 919 ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯋꯥ ꯍꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯁ꯭ꯇꯦꯠꯁꯤꯡ ꯂꯥꯎꯊꯣꯛꯄꯗ ꯃꯅꯤꯄꯨꯔ ꯌꯥꯎꯔꯤ꯫
ꯌꯨꯋꯥ ꯍꯥꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯕ ꯁ꯭ꯇꯦꯠꯁꯤꯡ ꯈꯪꯒꯠꯄꯗ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ (NDMA) ꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯁꯕ-ꯀꯟꯇꯤꯅꯦꯟꯠ ꯑꯁꯤꯗ ꯍꯤꯃꯥꯂꯌꯥꯟ ꯕꯦꯜꯠꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯨꯋꯥ ꯍꯥꯕꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯃꯦꯒꯅꯤꯆꯨꯗ 9 ꯌꯧꯅ ꯌꯨꯋꯥꯔ ꯍꯥꯔꯛꯄ ꯌꯥꯏ꯫ ꯌꯨꯋꯥ ꯍꯥꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁꯕ-ꯀꯟꯇꯤꯅꯦꯟꯠ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯖꯣꯟ 5 ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯖꯣꯟ 2 ꯍꯥꯏꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕꯒꯤ ꯆꯥꯡ ꯍꯟꯊꯕ ꯀꯥꯡꯂꯨꯞ ꯑꯣꯏꯔꯤ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯨꯁꯤꯜꯂꯛꯄ ꯌꯨꯔꯤꯌꯥ ꯕꯦꯒ 1,935 ꯁꯨꯒꯨꯅꯨ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯦ-ꯆꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯨꯔꯛꯄ ꯌꯨꯔꯤꯌꯥ ꯍꯥꯔ ꯕꯦꯒ 1,135 ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫